Manipur Lengaki Department of Veterinary and Animal Husbandry Service amasung District Veterinary Office Thaubal ani na sinduna numit nini chupna Thaubal District ki Uyal Makha Lekai Lampakta chatharakpa Desi Local Cow Mela ngasi losinkhre Sangi Mela aduda makok mathang takraba san mapusing amadi saruk yakiba singda shell gi mana piduna pukning thawgatkre District Veterinary Doctor Tarukna Judge Oiduna ngasi pangthokiba sangi fazaba athoi ahen tanakiba Mela aduda Wangbal Part 2 Thongjawdagi Huirongbam Kiran Kantagi Sanbina Khwaidagi Fazaba Sangi Mana Fangki Anishuba Manada Uyal Makha Lekaidagi Ningthaukhongjam Dayanandagi Sanbina Taki Ahum Suba Manana Wangbal Part 2 Hairu Thongdagi Thongram Sanamatungi Sanbina Taki Ngasigi Sangi Mela aduda makok mathang takraba sanmapu singda thauramgi athoiba mithung thauram mapu amasung Akhanaba mithung singna selgi mana yanthokkibaga loinana saruk yakiba sanbu singdasu consolation prize sing khusinaki Thauram mapu oina saruk yakiba District Veterinary Office ki Joint Director Puyam Gojendrana haikibada hauziki matamda lengaki thabak ngakta tawgani haibasi oithoklaroi wafamni maram aduna aikhoi miyamna veterinary ki makhada leiriba sasan amadi okna jingba loiduna isana isabu thabak pijana bo hotnabagi tangai fadaba matam lakle haiki Basi or wo pulwero yen bulwero nga bu yo everything akoi thawai yauna yopiu adagi akoi local cow asi yam maru oiba indigenous cow haibatare local cow masi akoi na yokhat piwa thambagi pandamda akoi na pangthok jaba melani